Sigi pumnamakki journey se tamna dagi hogibane. Aduga lapthokroda samdarakpa. Wari se develop togibada love story dang oina develop togibanatte. Migi mind se angakpane achumba aranba habase leitabane. Khalliba mido adugi matung ille. You are your own religion and your thinking is based on your perception. Wari se 1990s ta chattoine na khanba numittagi akhoida matha saba se haugrabane. Kaino da kaidagi sets hanaba paisa, kaidagi equipments, kaidagi transportations, etc. Kaino da akhoigi proper producer ama laitabanina. Akhoy the budget laitrasu team the unity, intelligent, creative, logical oiba mi yawagi ni project si mapung fana loisan la ngamgri se. Thazade mayam dagi sumaina response and support fangni habse. YouTube ki views ki su kaisu khallude. Views ki masingna success measure to wasu nattabani. Akhoy na khanbabu akhoy ki tawam thokpado dum tawrasi adugi matung inna support fangni haina khangi. Fangsu fangi. Aduga akoy yang thankful soy. Adadi yengminarasi mayam Leichil Mafol achieve tawgibagi wari. Whether do you want to prescribe one more? Dominance Ghost project ki recording vocal partnership I give Dinesh Langam Ghost project ki oina vocal ki part aina pai. She 2014 the link vishay ni hojik mayamu punjalaga massive finishing oina pibane. Isai the musical instrument pai si from Kawandaris tagi Sri Kanchin album koidagi Sumino Crown. Ngasi January 2020 matam kuirbu matung ni sei competitions lobung ame tasema ki each and every artist bu yam thakani ngai mai ne khanjai yam bajana one honmina re ai ga ya ado intro do kaino de costume bon patawa ji anum komoi ko Lebih uwe sama nih. du nang yen phasa dum taw ro dum ka Aduna padema. Keno ding si lok salam lo dana. Si kan gi be ko ke lo ne do. BS adum lawada ay law. obvious to lower gaya Access. Giving Devan Sapal. Giving Atila Largimbo. Leichil Mafol MV making the first day. This is a photo shoot away next day. Bagi ahan bagi ngasi photo shoot away nila. Tana Mari Lena Bakhajan Parapane. Masih taman lagi harga sudah di taman frequent. Leichil Mafol mereka video foto setak. Jadi kesempatan yang pun dana video making tu di video yang pun lah. Excited by yang so yang dia ngai di dalam video Leichil Mafol.
2019 September November maswaidani Leichil Mafol gi singer siga koi ga khangnabasi sum mutual mathang sum khangnarakpani aduna mana masi lyrics se magi personal life ka ju yam mari leinabako aduna pakna ju sau yade yam tangna amuk salakpani Leichil Mafol di bai phajai masi namthoksi masi namthokpana chungane na mayam changna convince tawre maju matam khara tha amani mukse ma khalle adu matung mana phore bai phare noina tawje ham tawje ana adu main tawdana Leichil Mafol ji ahamba i beginning je machine adudi matang casting crew matang phore aduga hore haita Leichil Mafol da yawbugi habirakhibase da Edwin habirakhibane hana ma se aigi previous project amadi khangna zakre apagi workshop se maga aiga hana amangdi khangnara mutungda aiga maga se project ani desu hana thabak bumi nakre kana ilibuchi haiba mane da depression haiba mane da Edwin haucha music video sigi director amasu oibiriba mane order reach out to pirakibani Edwin ni bani se dum lam amam da leiner su ko kana tore interest dum like message doors or phone doors or Sumaina Danube sumai tawdana amanamgado manlei haina wari se khar libiraga nangdo yawhaningi interest laibra kai khali ga nang birakhibane project ama lei na haire kano Leichil Mafol kawena akuri sabu cinema yawena na kumba yagadra na tomaina ino tapire adagi storyline thum yam tamina matunda sidi ina ngamni yatudi sumai tawnaga tawase na almai kula ga chang khibane Leichil Mafol sigi magi wari concept amadi ina lawudaba role character matang sidasu ina khanjakhiba matamda yamna challenging oiba yamna luba moina ama oiki da Edwin hoina smaina tamna gi prequel wari ama namdore khotore Leichil Mafol haina na habirakpadagi aisu yawkiban school gi ocha oiro matungda aina magi video music video ai tare ko rescue to bala gi matangda sin khara yawe kaman bona kadang da sensen da photon ba dugumba keno da aina di video do wi ani rakhanda da bida da Edwin ke da yawi do no haina dum khudak yes hai kiba kayino da hana dagi sumagi work se admire tawga lakchebagi part am oidure haiba kan excited oigibado acting gi lam sidasu hoi naujaiba artist oibanina ya yam kana experience le jadriba aduna sigi ina lawudaba role se fully delivered to ba ngamgadra haina dikhanki my China the action movies the action the based of the war movies the suspense movies drama thriller movies yam pam ni panina ada adugumba action gi role the character macha gumba gi keno award pa ga di dum ai interest lay na ai monda high with the na interest lay ga di ai sigi ow gi 30 edition je ai meet hero gi nang to mai harapadi tawgibani ado sige job opportunity se lawjaraga ei sige Leichil Mafol haiba music video sida kasa moina sru yaba khunjakibani Không kia thì đó thì mình có thể thao đi. Aku sih adu tu travel tu masih 2-3 months lagi khawat punya. Suka tak ada apa. Tung kerlau tu kini kan tung kerlau show dah muncul kan ni. Aku nak paham je angle je 60 angle dah explore tu punya aku yang paham. Say tasing pokai han gibane ba of course with safety measures nyam lokat laga bom sabai judi scientist mayam thole ai crew member dai apni actor actress ke ji idea me am makan puthau tu je do experiment je mathang tor kan da ko last success of one nam iban numi tu tak entai ni ada ba idea ne puthau ga tawi
if taramdraba akhoi makuti loi handoine dedication se kya mo em thada hi ki effort se kya mo em thada ki hai tar gadi mela gi decoration gi chain up de hoga bom khai na bagi bom du bang da akhoi team ne dum saje ki bedo adu du ne kya mo yam na hotna ki ge kya mo yam na woman na ki ge hai bedo ut le hai tar Hey. Yani nong churakpadagi upay laigidre. construction set ama mela construction manabam sari ni na ahamba blast da destruction tawgi ma amdam reconstruct tawraga sabada khoida phibam yam charoidaba pot ama tholeba loi thugai ne bom du kai mata hudre koi nam ma makok gi mulo saraga nam ne another day da akoi pung ani ahum tare dang gi we do achoba pipe yot ki pipe achoba ji si kak thuglaga somna kanda hollaga ko di funjal le na aduga patat ama hol le na aduga hom mena su da thamdoi ba adu thak pelam pati di phun nung phul la de ut ke ga me am je adu hapsal le na yam light ba fajar very perfect hydra ga ko yam close to perfect it is cái đó tôi sẽ bơm nhau từ tay nó bơm nhau từ cái này gì cái nó rồi cái kinh rồi dừng cái này action yeah bom bogai bi sim taw du di harau mayam se loi harau ne ya ba record to over recorded video do adu yeng mutam da yam malam ba adu na khai no ngai yo na min Pachare fazai pachare Pagi tahu ni lah. One time ni mo. Buka lagu ni ni maham ni mari kita nurung mas. Ada ni. Kemarin di. Animal intestine ko roger hobong ko light bulbs wire and electrification daratan suresh ni enjoy ko decoration color paper ko pai khombaga aiga balloon fevicol ko gas hanga da hoka da normal ball leiga da hoka da ai le age enjoy ki ko bomb planning metal pipe welding ko evin ga zonga de kanan tang me yaro bani edum successful ho taw adu na tadi yaro white cloth tarpaulin karna ten house se white da hoka da ai amuta pura age megaphone ai ko megaphone ai lu plastic white ko pa ai da ai na taga da ko ai nan pura age du yani tools kida wood arti khala hapse na khana bane banga sai ko ado lamlong de idaw ko de meg malenga baga ai ka lage adu one time da tu pura to me tools ta fun game sa khara ado bamboo ring tha da ko ko da bamboo thek da ko ko da ado balloon thek da me ando Tuanwanga, Sikanga, Surundoiga. MC Suski ko. MC Suski roza hawong puberta. Table chairs and others to yung dei photoji toys to ayamba gun toys any adi khala liga da photo nang puro roza atom adu overall decoration and other materials to team da awar pa men na. Yes. मोईगी यामना आइडियल लेवल टीम वर्क अम उबो फंगसे अदुगा सिगी से उचेक सोसाइटी की सिग्निफिकेंस ने हाइनिंग मखोगी टीम वर्क उचेक सोसाइटी के वर्क तमिना बसे यामना नुंगाई अनो अनो एक्सपीरियंस में आव फंगजे उचेक सोसाइटी ने नंबर यामबा खोगी लाइट की ओइबा मोन से यामना टोटली अतोपा प्रोडक्शन के यामना टोटली डिफरेंट वे उचेक सोसाइटी की ब्रदर सिंह दगी टीम वर्क से कमाइना तौबनी हैबसिमा फजना आइना तमजाहो Lights, music, action. Moi yam realistic oi, reality ka yam parallel oi na chatli. Quality do ina focus pi realistic one ba, operation one ba, the camera angle,
adagi lighting, cinematography, editing sigumba sidoina focus pi. Topadana sum ubadana ko luxurious item da piba adagi kogi background se landscape kumba yam greenery fajadradi yada bi tap da dum bodoina focus pi. Kitang nathayraga haidi glamour of lagi kitang nathayraga sondana magi music video sigi magi wari adi concept sida ne ba tamna ga laptop ho sida thokri ana masak khang ni na paw ba mana thenga dana noi ya ba haina pencil da kese ha ko ung bi da ungam mani ba long shot na ma kana na da texas Ayun na to sa okay. Hey, Sirikan, habang to we video mo okay. Okay. Sagam le. ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯂꯣꯏꯁꯟꯗ ꯌꯥꯗꯦ ꯍꯥꯏꯕꯩ ꯃꯇꯥꯒꯨꯝ ꯅꯝꯁꯟꯗꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯤꯐꯥꯎ ꯌꯥꯝ ꯀꯨꯞꯅ ꯅꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯅꯁꯨ ꯅꯝꯕ Action! In 80s, 90s, we are doing the same thing again and again, no change at all. So we have to move forward. We have to make a change. Maroina sida actor iba artist sing sigi magi leijariba talent sing se hena utna bhona biba yamna simple makeup tawraga artist sing sigi asumba natural features sing se utna bhona biba shooting chatpa kanda akhoi yumda health problems leibagi aibu senabinaba loinabinaba mi se leite adum ithana chatle adum ithanda adum hale work tawinaba kan sida adum always secure eba feeling ama yamna comfortable oiba yam protected eba feeling ama adum phawan biga lae so nge yam thankful oye with horror samge samna da magi shooting style se yam different oy tamo ba ba bigi lotion ba ya ba kana ba se documentic lege in every scene ko dimata loina kana ba ngata yam yawe monda mana khanjari ba magi expectation do koina fully delivered do ba ngam jara koina koide so den yam challenging mo olki adi na ingon da ngasi phaw ba yam helpful oy mayam thengnejaba se gidi yam nungai ba mo oi se ye have sai jeni bomb blast scene nambagi mafam se da aham yopa kan da ise yam ngakhi yam impressed oi ki mela ma phasana silaga le me ba tasing da sing ne mela ma silaga le me hai tai so mela su dum yeng thue ai khawang vai dei changa ꯍꯧꯖꯤꯛ ꯑꯋꯥꯡꯕ ꯑꯅꯤꯅ ꯋꯥ ꯊꯥꯡꯒꯠ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤ ꯑꯩꯈꯣꯏꯅ ꯍꯧ ꯇꯧꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ aduna production na mela se full fledged mela amda tawbam thokpod loi sabire khongup ki stall nongmai ki stall pi ki stall achapot ki stall loina mak sare So yum ji ke mamang da tapa am leba ada set up tawine mi myam do almost 50-60 people involved tawine do ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯠ ꯀꯟꯅ ꯁꯦꯝꯃꯤꯉꯩꯗ ꯅꯣꯡꯁꯨ ꯆꯨꯈꯠꯂꯛꯑꯦ ꯂꯥꯛꯄ ꯍꯥꯏꯁꯤ ꯌꯥꯗꯦꯀꯣ ꯏ ꯀꯥꯒꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠꯄ ꯄꯤꯕ ꯅꯍꯥꯟꯒꯩ ꯅꯣꯡ ꯁꯨꯡꯆꯨ ꯆꯨꯗꯦ ꯉꯁꯤ ꯆꯨꯈꯠꯂꯛꯏꯁꯤꯗꯤ hek hokpadagi production se hek hokpadagi dawsu ya yatra sigi shooting se tawu matam da su problem se macha dum thokoi ta tawai Chungkalo challenges haina di yam ningsinge challenges mayam budi laiki ko video si number da awabadi mayam am thengnare koi ngasi khara nganna hujage tawbane do weather yadadagi nundang wayam su dum nungsangre Boxing 93 Mela. One, lost it, yare. Group 1, ready? Group 2, ready? Group 3, Group 4, ring hollow. Yang padere, last one, dialogue, same dialogue, Action! Lock video.
ꯀꯩꯅꯣ ꯐꯨꯗ ꯋꯦꯕ ꯍꯥꯏꯔꯒ ꯂꯐꯨꯒꯤ ꯃꯄꯨ ꯁꯥꯕ ꯍꯥꯏꯗꯤ ꯁꯣꯝ ꯂꯩꯇꯅ ꯍꯧꯔꯛꯄꯅꯤꯅ ꯂꯐꯨ ꯑꯣꯏꯅ ꯌꯣꯜꯂꯒ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯊꯨꯔꯨꯡ ꯃꯥꯟꯕ ꯑꯃꯈꯛ ꯂꯩꯔꯤꯁꯤꯅ ꯊꯨꯔꯨꯡ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅꯔꯨꯔꯤꯁꯤꯅ ꯈꯤꯟꯕ ꯄꯣꯠꯅꯤ ꯁꯤꯗꯤ ꯍꯣꯔꯦꯟ ꯃꯑꯣꯡ ꯌꯧꯔꯛꯑꯅꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯥꯁꯁꯦ ꯂꯣꯏꯔꯀꯥꯟꯗ ꯁ꯭ꯇꯣꯜꯒꯤ ꯑꯣꯅꯔꯁꯤꯅ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗꯅ ꯁꯤꯔꯒ ꯍꯥꯏꯗꯤ ꯁꯦꯚꯤꯌꯔ ꯑꯣꯏꯔꯒ ꯏꯟꯇꯦꯁꯇꯥꯏꯟꯅ ꯊꯣꯛꯑꯒ ꯇꯥꯔꯒ ꯂꯩꯕ ꯑꯦꯟ ꯗꯦꯟ ꯕ꯭ꯂꯥꯁ ꯇꯧꯈꯤꯕꯒꯤ ꯃꯩꯈꯨ ꯃꯩ ꯆꯥꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯅꯥꯀꯟꯗ ꯇꯥꯔꯒ ꯂꯩꯕ ꯑꯦꯟ ꯗꯦꯟ ꯗꯥꯇꯦꯛꯁꯁꯅ ꯆꯪꯉꯛꯄꯒꯤ ꯁꯤꯟ ꯑꯃ ꯌꯥꯎꯕꯅꯦ ꯁꯣ ꯁꯤꯒꯤ ꯁꯤꯟꯁꯤ ꯅꯝꯕ ꯀꯥꯟꯗ ꯏꯟꯇꯦꯁꯇꯥꯏꯟ ꯁꯥꯕꯁꯦ ꯁꯟꯒꯤ ꯃꯔꯤꯟꯅ ꯁꯥꯏꯌꯦ ꯑꯗꯨꯒ ꯉꯟꯇꯥ ꯂꯧꯁꯤꯜꯂꯒ ꯅꯣꯡꯉꯥꯟ ꯐꯥꯎ ꯊꯝꯕꯒꯤ ꯉꯁꯥꯏꯒꯤ ꯃꯔꯤꯟꯗꯨꯁꯨ ꯃꯅꯝ ꯑꯗꯨꯝ ꯅꯨꯡꯁꯤꯔꯦ ꯁꯣꯝꯅ ꯒꯣꯜ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯁꯦ ꯃꯦꯂꯥꯒꯤ ꯁꯤꯟꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯈꯩꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡ ꯁꯔꯥꯎꯟꯗꯤꯡꯁꯀꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯝꯇ ꯑꯩ ꯂꯩꯒꯦ ꯄꯤꯖꯥ ꯁꯥꯏꯗꯤ ꯃꯥꯜꯂꯦ 풀로 얼마나 넣고 시간 넣고 저기도 그래도 너무는 괜찮네 마이크 ꯉꯝꯅꯤꯅ ꯇꯧꯔꯗꯤ ꯇꯧꯋꯦꯗꯣ ꯑꯗ ꯑꯗꯨꯝꯗꯤ ꯈꯪꯉꯣꯏ ꯂꯩꯆꯤꯜ ꯃꯐꯣꯜ ꯑꯣꯏꯔꯣꯏꯗꯕ ꯃꯌꯥꯝ ꯇꯧꯋꯦꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯅ ꯈꯟꯕꯁꯦ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯑꯗꯨꯗꯒꯤ ꯊꯥꯖꯗꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯈꯤ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯌꯦꯠꯄ ꯄꯤꯕꯗꯣ ꯑꯗ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯁꯤꯟꯗꯁꯨ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯁꯤꯟꯁꯦ ꯕꯖꯥꯔꯗ ꯅꯝꯕꯁꯤꯗ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯚꯦꯍꯤꯀꯜꯁꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯌꯥꯈꯤꯗ꯭ꯔꯦ ꯀꯩꯒꯨꯝꯕꯅ ꯃꯣꯔꯇꯤ 800 ꯋꯥꯏꯠ ꯑꯃ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯗꯣ ꯈꯨꯗꯛꯇ ꯁꯤꯖꯤꯟꯅꯔꯤꯅꯦ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥꯗꯤ ꯚꯦꯟꯅꯦꯕ ꯍꯥꯟꯅꯗꯤ ꯚꯦꯟꯁꯤ ꯌꯥꯈꯤꯗꯕꯅꯦꯕ ꯈꯨꯗꯛꯇ ꯃꯦꯅꯦꯖ ꯇꯧꯔꯤꯅꯦꯕ ꯕꯦꯡꯒ꯭ꯂꯣꯔꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯐꯪꯈꯤ ꯕꯦꯡꯛꯇ ꯄꯩꯁꯥꯁꯦ ꯂꯨꯠ ꯇꯧꯕ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯤꯃꯛꯇꯕꯨ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯕ ꯄꯩꯁꯥ ꯑꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯝꯃꯒ ꯄꯩꯁꯥꯒꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯥꯏ ꯑꯗꯨ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯗꯤꯇꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯩ ꯍꯥꯏꯗꯤ ꯁꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯔꯣꯕꯔꯤꯒꯤ ꯁꯤꯟ ꯃꯇꯥꯡꯗ ꯅꯝꯖꯒꯗꯕꯁꯦ ꯑꯩꯈꯣꯏ ꯇꯪꯈꯥꯏꯗꯤ ꯑꯣꯜꯃꯣꯁ 50% ꯃꯨꯛꯇꯤ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯦ ꯕꯦꯡꯛ ꯔꯣꯕꯔꯤ ꯇꯧꯗꯣꯏꯁꯤꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯁꯥꯔꯤꯕ ꯃꯤꯁꯇꯔ ꯖꯣꯟꯁꯟ ꯑꯇꯤꯂꯥ ꯑꯦꯟ ꯄꯤꯅꯥꯂꯤꯅꯤ ꯑꯣꯏꯗꯣꯏꯕ ꯑꯗ ꯕꯦꯡꯛꯀꯤ ꯁ꯭ꯇꯥꯐꯇ ꯑꯩꯈꯣꯏ ꯃꯤ 4-5 ꯑꯣꯏꯕꯅꯤ ꯑꯗꯨ ꯀꯁꯇꯃꯔꯒ ꯄꯨꯂꯞꯅ ꯉꯁꯤꯒꯤ ꯁꯦꯠꯁꯤꯗ ꯑꯣꯜꯃꯣꯁ 20-25 ꯄꯤꯄꯜꯗꯤ ꯂꯩꯔꯦ ꯊꯥꯏꯅꯒꯤ 1992ꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯒꯤ ꯁꯤꯅꯦꯔꯣꯗꯨꯒꯤ ꯃꯇꯝꯗꯣ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯦ ꯊꯤꯕꯁꯨ ꯃꯇꯝ ꯋꯥꯅ ꯆꯪꯉꯤ ꯑꯗꯣ ꯑꯇꯩ ꯂꯩꯔꯤꯗꯨꯅ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔꯁꯦ ꯁꯦꯝ ꯁꯥꯕ ꯂꯩꯖꯔꯦ ꯋꯥꯡꯕꯩꯅꯤꯅꯦ ꯉꯥꯛꯇꯪ ꯀꯞꯀꯦꯔꯥ ꯗ꯭ꯔꯦꯁ ꯀꯣꯗꯇꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯁꯦꯠ ꯁꯦꯝꯕꯗꯕꯨ ꯍꯥꯏꯔꯣ 90sꯀꯤ ꯃꯇꯝ ꯃꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯈꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯨꯝꯖꯤꯜꯂ ꯊꯝꯃꯦ ꯐꯤꯅ ꯍꯥꯏꯐꯦꯠ ꯈꯟꯖꯜꯂꯣ ꯃꯊꯛꯇ ꯎꯗꯅ ꯍꯥꯏꯗꯤ 1993 ꯁ꯭ꯋꯥꯏ ꯏꯔꯥꯁꯤꯒꯤ ꯃꯇꯝꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯑꯗꯨꯝ ꯊꯤꯖꯤꯜꯂꯦ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯃꯛꯇꯕꯨ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯃꯛꯇꯕꯨ ꯍꯥꯏꯔꯁꯨ ꯃꯇꯝꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁ ꯑꯗꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯍꯪꯉꯦ ꯆꯠꯅꯔꯝꯕ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯑꯗꯨꯁꯤꯡꯗꯣ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯝ ꯍꯪꯉꯒ ꯇꯦꯕꯜ ꯋꯥꯛ ꯍꯥꯟꯅ ꯂꯣꯏ ꯂꯣꯏꯁꯤꯟꯕꯅꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯦꯠ ꯀꯦꯔꯦꯛꯇꯔ ꯗꯦꯕꯂꯞꯃꯦꯟ ꯃꯦꯇꯔꯤꯌꯦꯜ ꯁꯤꯖꯤꯟꯅꯒꯗꯧꯕ ꯂꯣꯀꯦꯁꯟ costume, storyboarding. Lama. Mau kosum di salom ta. Whole complete set table da lay kanda and then we execute it. Working days yam chang di
ꯆꯪꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯦꯇꯔꯤꯌꯦꯜ ꯊꯤꯕ ꯈꯣꯠꯄ ꯇꯦꯕꯜ ꯋꯥꯔꯛꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯆꯪꯉꯦ ꯃꯇꯝꯁꯦ 4 to 5 months ꯀꯣꯛ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯌꯦꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯅꯦꯕ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯔꯤꯁꯦ ꯐꯖꯅꯗꯤ ꯍꯥꯏꯈꯤꯕ ꯑꯩ ꯉꯔꯥꯡ ꯇꯥꯗꯕꯅꯤꯅ ꯐꯖꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯁꯤꯒꯤ ꯀꯣꯛꯁꯦ ꯑꯩꯉꯣꯟꯗ ꯆꯥꯗꯦ ꯀꯥꯏꯗꯦ ꯀꯣꯛ ꯌꯥꯝ ꯂꯩꯔꯝꯃꯤꯉꯩꯗꯤ ꯀꯩꯅꯣ ꯌꯨꯝꯗꯒ ꯏꯁꯤꯡ ꯆꯠꯈ꯭ꯔꯤꯅꯤ ꯀꯥꯏ ꯂꯩꯍꯧꯏ ꯇꯧꯏ ꯀꯥꯄꯤ ꯀꯥꯝ ꯂꯩ ꯃꯥꯒꯤ ꯂꯥꯏꯠꯁꯦ ꯗꯥꯗꯥ ꯍꯧꯖꯤꯛꯐꯥꯎꯒꯤ ꯃꯉꯛꯇ ꯂꯥꯏꯠꯁꯦ ꯋꯥꯕꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯁꯨ ꯂꯩꯇꯦ ꯌꯥꯝꯁꯨ ꯌꯥꯝꯗꯦꯅ ꯍꯥꯔꯗꯀꯣꯔ ꯃꯦꯝꯕꯔꯁꯤ ꯌꯥꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯑꯌꯥꯝꯕ ꯃꯤ ꯋꯥꯠꯂꯦꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯑꯣꯏꯁꯟꯗꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯂꯨꯈꯝ ꯕꯣꯏꯁ ꯍꯥꯏꯅꯀꯣ ꯂꯨꯈꯝ ꯕꯣꯏꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁ ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯃꯤ ꯋꯥꯠꯄꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯖꯟꯅ ꯃꯈꯣꯡ ꯈꯔ ꯀꯣꯛ ꯈꯔ ꯅꯥꯔꯨꯝ ꯈꯔ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯃꯅꯤꯡꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯔꯦ ꯃꯤ ꯌꯥꯝꯕ ꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯤꯝꯅ ꯑꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯦ ꯆꯦꯟꯕꯤ ꯈꯣꯠꯄꯤ ꯈꯣꯡ ꯈꯔ ꯌꯥꯎꯍꯟꯗꯣꯏꯅꯦꯕ ꯂꯣꯏꯅꯃꯛ ꯃꯤ ꯌꯥꯝꯕ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯌꯥꯎꯋꯦ ꯃꯩꯔꯥ ꯃꯥꯏꯕꯤꯗ 액션! 야래 허로! 저기제 한번 한번 좀 기제 카메라 좀 야오래 야오다보게 더워요 야오다보게 더워요 Go back! 야래 야래 액션! Pasay. Atau tak angle tadi mulu ngapit. Malian. Enggak tadi lah. Kesakan kita loh ini. Ito yung mani sige may ida boys sama lo. Eso nang lo. Eso ngai ko eso di na nado duk ano hamdani ngaro. Nuai ko hai targeti kogi sanskar ko kogi sin ma yaw me aduda mai thawa khaw ko da mi kamna ga da amta kapo ya da kogi yamba 다르던 아버지 방이 저발가 떠오르나 대박 녹아도 마이크 잘로 그게 마야미들이 완다게 너희 동네가 또 소문이 예고되지 깜빡만 그게 아마 얌나 파자밤 야오면서 마야 폭리 빠이다 녹나 보게 시 마땅이나 과이 농아에 이 마땅에 이 wakhan데 시 마땅 하이지네 ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯁꯤꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯖꯤꯞ ꯊꯋꯥꯏ ꯆꯠꯄꯒꯤ ꯁꯤꯟ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯑꯣꯏꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ 4-wheeler ꯊꯧꯕꯁꯦ ꯀꯌꯥ ꯈꯨꯠꯂꯣꯏꯔꯝꯗꯦ ꯕꯠ ꯃꯣꯏꯅ ꯅꯣꯡꯃ ꯍꯪꯉꯛꯑꯦ ꯗꯦꯅꯤꯠ ꯅꯪ ꯖꯤꯞ ꯊꯧꯕ ꯉꯝꯒꯗ꯭ꯔꯥꯅ ꯑꯗꯨꯒ 5-10 minutesꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯒꯥꯔꯤꯁꯦ ꯆꯦꯟꯗꯕꯗꯒꯤ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯔꯒ ꯑꯃꯨꯛ ꯇꯝꯕꯤꯔꯒ ꯑꯩꯁꯦ ꯐꯥꯏꯅꯂꯤ ꯊꯧꯈ꯭ꯔꯦꯕ ꯈꯜꯂꯨꯕ ꯀꯥꯟꯗ ꯁꯤꯒꯤ ꯁꯤꯟꯁꯦ ꯀꯤꯖꯩꯌꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯗꯥꯏꯕꯟꯅ ꯅꯝꯃꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯖꯤꯞꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯅꯞꯄꯒ ꯄꯥꯏꯐꯝ ꯌꯥꯟꯐꯝꯗ ꯌꯥꯎꯗꯕꯤꯗ ꯈꯨꯠ ꯑꯅꯤꯃꯛꯅ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔꯒ ꯅꯞꯄꯒ ꯂꯧꯔꯛꯏꯅꯦꯕ ꯑꯗꯨꯗ ꯑꯩ ꯊꯧꯔꯤꯕ ꯑꯩꯁꯤꯁꯨ ꯌꯥꯝ ꯍꯩꯕ ꯅꯠꯇꯦ ꯂꯝꯕꯤꯗꯨꯁꯨ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯁꯣꯏꯔꯝ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯝꯕ ꯌꯥꯏꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕ ꯀꯥꯟꯗ ꯑꯃꯨꯛ ꯀꯤꯌꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯜꯂꯨꯕ ꯀꯥꯟꯗꯁꯨ ꯁꯤꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯉꯦꯕ ꯗꯦꯠ ꯑꯩꯈꯣꯏꯁꯦ ꯑꯄꯥꯝꯕꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯀꯤꯕꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯀꯣ ꯁꯦ ꯈꯟꯕ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯅꯣꯛꯅꯤꯡꯉꯦ
ꯃꯇꯣꯛꯇ ꯌꯥꯔꯤꯈꯩ ꯌꯥꯎꯅꯕ ꯂꯧꯅꯤꯡꯗꯕ ꯇꯧꯔꯛꯏꯗꯤ ꯑꯩꯈꯣꯏꯁꯦ ꯂꯧꯕꯤ ꯂꯥꯛꯑꯣ ꯀꯥꯄꯩꯒꯤꯅꯣ ꯌꯥꯅꯤ ꯗꯣ ꯌꯦꯁ ꯌꯥꯔꯦ ꯁꯤꯅꯤ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ ꯌꯥꯅꯤ ꯆꯪꯕꯨꯗꯤ ꯆꯪꯉꯦꯕ ꯑꯗꯨꯒ ꯊꯥꯡꯗ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯅꯦꯕ ꯊꯤꯟꯕꯒꯤ 사고 틀로 능 나타 란 하이버세 란 하이버세 하능 나타 하 ꯆꯦꯜꯂꯣ ꯀꯞꯅꯦ 우대 비디오도 우대 비디오도디 우대바 ꯆꯪꯗ꯭ꯔꯦ 나공을 pom이 ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯁꯨ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯈꯤꯕ ꯁꯨꯔꯥꯎꯈꯤ ꯁꯤꯟꯁꯤꯅ ꯑꯩꯅ ꯊꯝꯖꯒꯦ ꯋꯤꯟꯇꯔꯁꯨ ꯑꯣꯏꯕꯒꯤ ꯌꯥꯝ ꯏꯪꯕ ꯃꯇꯝꯁꯨ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯁ꯭ꯄꯣꯠ ꯃꯐꯝꯐꯥꯎ ꯆꯠꯂꯒ ꯑꯌꯥꯝꯕꯅꯗꯤ ꯁꯤꯟ ꯂꯣꯏꯅꯃꯛꯁꯦ ꯅꯨꯡꯗꯥꯡꯗ ꯅꯝꯒꯗꯕ ꯁꯤꯟ ꯉꯥꯛꯇ ꯑꯣꯏꯌꯦ ꯁꯨꯔꯥꯎꯈꯤ ꯁꯤꯟꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯀꯩꯔꯥꯎꯗ ꯅꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯤꯟꯁꯦ ꯅꯥꯏꯠ ꯁꯤꯟ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯁꯨꯔꯥꯎꯈꯤ ꯁꯤꯟꯁꯦ ꯕꯤꯐꯣꯔ ꯂꯟꯆ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯌꯧꯔꯦ ꯑꯗꯒꯤ ꯁꯦꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯂꯞ ꯑꯦꯛꯇꯔꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅꯒ ꯄꯣꯊꯥꯔꯒ ꯂꯩꯕ ꯈꯣꯠꯄꯒ ꯌꯥꯕꯖꯥꯠꯅꯠꯇꯦ ꯄꯨꯂꯞ ꯄꯨꯔꯥ ꯀꯣꯝꯕꯥꯏꯟ ꯐꯣꯔꯁꯅꯦꯕ ꯑꯗꯨꯒ ꯃꯐꯝꯗꯣ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯤꯍꯔꯁꯦꯜ ꯇꯧꯋꯦ ꯑꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯒꯤ ꯀꯩꯅꯣ ꯂꯥꯏꯠ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯌꯥꯝ ꯂꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯉꯥꯏꯅꯕ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏ ꯑꯦꯛꯁꯟꯒꯤ ꯁꯤꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯥꯏꯍꯥꯛꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯄ꯭ꯔꯦꯛꯇꯤꯁ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯆꯦꯟꯗꯅ ꯈꯣꯠꯇꯅꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯍꯣꯔꯦꯟ ꯅꯝꯒꯗꯕ ꯄꯣꯠꯁꯦ ꯂꯣꯏ ꯇꯝꯍꯧꯔꯒ ꯁꯦꯠ ꯁꯥꯗꯅ ꯈꯣꯠꯇꯅ ꯄ꯭ꯔꯦꯛꯇꯤꯁ ꯂꯣꯏ ꯇꯧꯍꯧꯔꯒ ꯇꯧꯋꯦ ꯑꯗꯨꯒ ꯔꯤꯍꯔꯁꯦꯜ ꯌꯥꯝ ꯇꯧꯋꯦ ꯃꯥꯒꯤ ꯕ꯭ꯂꯣꯀꯤꯡ ꯁꯦꯝꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯕ꯭ꯂꯣꯀꯤꯡ ꯂꯣꯏꯅ ꯁꯦꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯐꯤꯂꯤꯡꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯣꯔ ꯇꯥꯏꯝꯁꯤꯗ ꯇꯧꯅꯕ ꯁꯤ ꯐꯤꯂꯤꯡꯁꯇꯨ ꯐꯪꯅꯕ ꯁꯤꯗ ꯁꯣꯒꯁꯦ ꯊꯕꯦꯠ ꯍꯣꯟꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯣ ꯅꯣꯔꯃꯦꯜꯗ ꯀꯥꯞꯅꯕ ꯍꯥꯏꯁꯤ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯆꯦꯜꯂꯒꯗꯤ ꯋꯥꯔꯒꯗꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯍꯜꯂꯤꯅꯦꯕ ꯗꯤꯔꯦꯛꯇꯔꯁꯤꯅ ꯁꯣꯔꯁꯦ ꯇꯧꯔꯒ ꯍꯦꯛ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯦꯟꯕ ꯈꯔ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯇꯥꯔꯒ ꯑꯃꯨꯛ ꯆꯦꯟꯕ ꯆꯦꯟꯍꯜꯂꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯗꯨꯗ ꯆꯪꯉꯒ ꯆꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯀꯥꯞꯅꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯑꯃꯨꯛ ꯆꯦꯟꯍꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯁꯤꯗ ꯄꯥꯜꯂꯒ ꯑꯃꯨꯛ ꯏ ꯂꯧꯊꯣꯛ ꯐꯨꯠꯂꯒ ꯑꯃꯨꯛ ꯆꯪꯗꯣꯏꯅꯦꯕꯀꯣ ꯄꯨꯡ 8 ꯇꯥꯕ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯇꯤꯡ ꯍꯧꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3 ꯑꯗꯥꯏꯗ ꯇꯥꯔꯛꯄꯗ ꯁꯤꯟ ꯂꯧꯕꯗꯗꯤ ꯃꯤꯠꯁꯦ ꯎꯏꯌꯦ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯇꯨꯝꯁꯤꯜꯂꯨꯗꯅ ꯎꯏꯁꯤꯜꯂꯨꯗꯅ ꯑꯃꯨꯛ ꯗꯤꯔꯦꯛꯇꯔꯅ ꯑꯃꯨꯛ ꯆꯩꯔꯛꯇꯣꯏꯅꯦꯕ ꯃꯤꯠꯁꯦ ꯁꯤꯡꯅꯕꯀꯣ ꯑꯗꯒꯤ ꯁꯣꯒꯁꯦ ꯊꯕꯦꯠ ꯍꯣꯠꯅꯕ ꯍꯪꯒꯟꯗ ꯑꯞ ꯗꯥꯎꯟꯒꯤ ꯍꯣꯜꯁꯤꯗ ꯑꯃꯨꯛ ꯆꯦꯟꯗꯣꯏꯅꯦꯕ ꯆꯦꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯝꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯪꯄꯥꯡꯗ ꯄꯥꯡꯅꯔ ꯂꯩꯗꯣꯏꯅꯦꯕ ꯉꯥꯛꯇ ꯐ꯭ꯔꯤꯗ ꯂꯩꯕ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯈꯨꯠ ꯃꯌꯥꯝꯁꯦ ꯑꯃ ꯂꯣꯏꯔꯦ ꯑꯃꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗ ꯂꯣꯏꯔꯦ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯨꯔꯥ ꯐꯨꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯍꯥꯔꯠ ꯋꯥꯔꯛꯅꯦꯕ ꯍꯥꯞꯄꯒꯤ ꯏꯁꯥꯁꯦ ꯂꯣꯏꯅꯃꯛꯁꯨ ꯆꯣꯠꯄ ꯍꯥꯏꯇꯥꯔꯦ ꯋꯤꯟꯇꯔꯁꯨ ꯑꯣꯏꯕꯒꯤ ꯏꯪꯕꯗꯨꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯌꯦ ꯌꯥꯝꯕꯅꯤꯅ ꯁꯣꯠꯁꯨ ꯌꯥꯝ ꯂꯧꯋꯦ ꯑꯗꯨꯗꯨꯅ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯁꯦ ꯑꯍꯤꯡꯁꯦ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯗꯒꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯇꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ
ꯌꯥꯎꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯔꯗꯤ ꯇꯐꯣꯏꯕ ꯃꯌꯥꯝ ꯅꯥꯏ ꯇꯩꯅꯕꯅꯤꯅ ꯑꯩꯈꯣꯏ ꯔꯤꯄꯤꯠ ꯇꯧꯕꯁꯨ ꯌꯥꯗꯕꯅꯤ ꯁꯨꯇꯤꯡꯁꯦ ꯑꯩꯒꯤ ꯁꯤꯟ ꯂꯣꯏꯈ꯭ꯔꯁꯨꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯒꯗꯕ ꯔꯣꯜ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯇꯤꯜꯂꯥꯒꯤ ꯁꯣꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯒꯟ ꯋꯨꯟꯁ ꯀꯣ ꯃꯔꯥꯏꯕꯛꯇ ꯀꯩꯅꯣ ꯇꯧꯕ ꯃꯦꯀꯞꯇꯣ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯄꯦꯟ ꯇꯧꯔꯒ ꯑꯃꯨꯛ ꯀꯂꯔ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯅꯦꯕ ꯁꯦꯝꯃꯤꯕꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯃꯩ ꯀꯥꯞꯄꯒ ꯃꯅꯤꯡꯗꯒꯤ ꯕ꯭ꯂꯗ ꯁ꯭ꯀ꯭ꯌꯨꯠꯄ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯦꯀꯞ ꯁꯦꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯪꯄꯥꯡꯗ ꯄꯥꯡꯅꯔ ꯂꯩꯗꯣꯏꯅꯦꯕ ꯉꯥꯛꯇ ꯐ꯭ꯔꯤꯗ ꯂꯩꯕ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯅꯨꯃꯤꯠ ꯄꯨꯡ 4-5 ꯂꯣꯏꯕꯁꯨ ꯉꯝꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯅꯝꯊꯈꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯇꯤꯡꯁꯦ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯄꯨꯡ ꯑꯌꯨꯛꯀꯤ 5 AM ꯇꯥꯔꯦ ꯁꯨꯇꯤꯡꯁꯦ ꯂꯣꯏꯍꯧꯗꯦ ꯍꯣꯜ ꯅꯥꯏꯠꯁꯦ ꯂꯣꯏ ꯅꯝꯃꯒ ꯁꯨꯇꯤꯡꯁꯦ ꯅꯦꯛꯁ ꯗꯦꯒꯤ ꯃꯣꯔꯅꯤꯡ ꯑꯌꯨꯛ ꯄꯨꯡ 5 ꯁ꯭ꯋꯥꯏꯗ ꯁꯨꯇꯤꯡꯁꯦ ꯂꯣꯏꯁꯜꯂꯦ ꯅꯣꯡꯉꯥꯟꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯨꯇꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯆꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯈꯔ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯦ ꯌꯦꯡꯉꯛꯀꯅꯨ ꯅꯁꯛꯇꯣ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗꯣ ꯄꯨꯔꯥ ꯍꯣꯜ ꯅꯥꯏꯠꯁꯦ ꯅꯝꯃꯦ ꯍꯣꯜ ꯅꯥꯏꯠꯁꯦ ꯅꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯗꯤꯕꯜꯒꯤ ꯂꯤꯗꯔꯁꯦ ꯍꯦꯛ ꯊꯣꯡꯁꯦ ꯆꯪꯉꯝꯗꯥꯏꯁꯤꯗ ꯅꯣꯡꯉꯥꯟꯈꯤꯕꯁꯤꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨꯋꯦꯁꯟꯁꯦ ꯑꯌꯨꯛꯇ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯅꯨꯡꯗꯥꯡꯗ ꯅꯝꯈꯤꯕꯅꯤꯅ ꯅꯨꯡꯗꯥꯡꯗ ꯑꯃꯁꯨ ꯅꯝꯗꯣꯏꯅꯦꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯅꯝꯖꯕꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯃꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯗꯤ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤ ꯉꯁꯤ ꯁꯤꯗꯨꯗ ꯂꯩꯔꯝꯂꯦ ꯃꯥꯕꯨꯛꯇ ꯆꯥꯂꯤꯕ꯭ꯔꯣ ꯇꯥꯛꯈ꯭ꯔꯗꯤ ꯀꯥꯏꯗꯩꯅꯣ ꯄꯨꯡ 9 ꯇꯥꯔꯦ 9 ꯃꯣꯏ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯦꯕ ꯃꯌꯨꯝꯗꯁꯨ ꯑꯦꯟꯖꯣꯏ ꯇꯧꯅꯤꯡꯕꯅꯤꯅꯀꯣ ꯑꯗ ꯃꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯗꯤꯋꯥꯂꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯦꯝ ꯁꯦꯇꯔꯗꯦ ꯑꯣꯏꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯁꯦꯇꯔꯗꯦ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯁꯤꯒꯤ ꯍꯣꯜ ꯁꯨꯔꯥꯁꯤꯡꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏꯡ ꯑꯣꯏꯈꯤ ꯍꯥꯏꯗꯤ ꯀꯥꯁꯀꯤ ꯑꯦꯛꯁꯟꯁꯤꯡꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯄꯦꯟꯕ ꯑꯃ ꯑꯣꯏꯈꯤ ꯃꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯌꯦ ꯌꯥꯕꯣ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯇꯧꯔꯒꯁꯨ ꯑꯗꯨꯗꯨꯅ ꯂꯩꯆꯤꯜ ꯃꯐꯣꯜꯁꯤꯅ ꯍꯦꯟꯅ ꯋꯥꯏꯑꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯗꯨꯅ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯆꯪꯕ ꯀꯔꯤ ꯆꯪꯕ ꯑꯗꯒꯤ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯦꯐꯣꯔꯠ ꯊꯥꯗꯒꯗꯕ ꯑꯗꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯇꯒꯤ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯤꯔꯦꯛꯇꯔꯗꯒꯤ ꯑꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯒꯤ ꯑꯗꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯑꯗꯒꯤ ꯀꯣ ꯑꯦꯛꯇꯔ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯁꯩ ꯁꯛꯃꯤꯟꯅꯗꯅ ꯑꯗꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯤꯌꯔ ꯃꯌꯥꯝ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯣꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯈꯤ ꯑꯩꯈꯣꯏꯒꯤ ꯃꯣꯃꯦꯟꯠꯁ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯥꯏꯛ ꯏꯪꯈꯣꯜꯗ ꯍꯩ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯒꯦꯗꯔ ꯇꯧꯔꯒ ꯄꯨꯜꯂꯒ ꯏꯁꯩꯒ ꯁꯛꯃꯤꯟꯅꯈꯤꯕ ꯁꯤꯒꯨꯝꯕ ꯃꯆꯥ ꯁ꯭ꯃꯣꯜ ꯃꯣꯃꯦꯟꯠꯁꯤꯡꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯣꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯃꯣꯃꯦꯟꯠꯁ ꯉꯥꯛꯇꯅꯤ Uchek Society ꯅꯗꯤ ꯚꯥꯏꯕ ꯈꯔ ꯅꯨꯡꯉꯥꯏ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯛꯇ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯈꯔ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯅꯤꯡꯕ ꯈꯔꯗꯣ ꯑꯩꯅ ꯅꯤꯡꯇꯝꯅ ꯍꯥꯏꯗꯤ ꯕꯔꯗꯟ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯉꯝꯖꯩ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯃꯔꯛꯇ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯗꯒꯤ ꯁꯤꯡꯒꯔ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯁꯦ ꯁꯤ ꯀꯔꯤ ꯆꯪꯉꯤ ꯀꯃꯥꯏꯅ ꯅꯝꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯑꯩꯅ ꯐꯪꯍꯧꯋꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯕꯨ if you have a crazy idea you are the only person who is going to do it